Shirui chingda maram Haina Khangnaba wa pambi Makhal ama Shana Sandorakpadagi malem atei mapham da shuna houdraba Shirui Lily da Chaona Cheitheng piba thengnare. Climate change na pirakpa Cheitheng na maram oiraga state flower oiriba Shirui Lily da pirakpa Cheitheng kayagi matangda Urkhol District Working Journalist Union amasung Urkhol District Information Office kapuna chathakiba nomagi survey amara wafam ase khanglakibani haide. Journalistic research on the growth of Shirui Lily, the state flower of Manipur, vis-a-vis climate change ke Makhal da pangthokiba survey adu tapna khongol mushilakpa yabagi fibam da lerakliba Shirui Lily ki maramda documentation tawduna awareness ama pinabagi pandam da chathakibani. Survey adu da ihan hana yengsankiba ase Shirui Lily na karamba fibam da hawribagi haibasidi Maduga iroinana akoibagi fibam da chauna honglakpa maramna Shirui Lily da piba Cheitheng singe matang da mayek sengna khangnaba honake. Survey aduda fit ahum inchi mapanrom oigadaba khwaidagi wangba Shirui Lily hauramba thengnakhe loinana kasonggi miyamna maram Haina Khangnaba asukpa wa pambi singi marakta Shirui Lily na fibam chadan hauramba kayasu thengnarakhe hairiba wa asigi mara asi paksana sandokpa maramna Shirui Lily mapungfana amade pomna satpa ngamdabage fibamda leide wa asi leptana adumak sandoraklabade Shirui Lily tapna mangkiba yabagi akiba mapham aduke khunja singna phongdoraki haide Haukiba chahi kayagi mamangdagi Shirui chingda lamai thaba thingkibadagi maram hairiba wa ase paksana hawalapane hairiba wa pambi Makhal asidagi Shirui Lily ki maraibak lepang ngamnaba Shirui Youth Club na mamang trigi January tang 23 traditional method sizinaduna amade akanwa chaksin thorang lokhatuna ching asida lamai thabagi thabak chathake hairiba khongthang adu chauna mai pakma ngamke Hauziki oina maram hairiba wa Makhal asidagi Shirui Lily kangi haidabade club asina lakhotliba khongthang asina khwaidagi matik chaba amane masina kumja ing lisinga nishunda kulhumdoida Shirui Lily ki masing ase Shirui kasongda fana yamna hengalaki haina club ki miyoi singna phongdoraki haide survey adubu mai pakhan khibagi tambak GIO urkhulna urkhulgi journalist sing buthagat phongdopuga loidena UDWJA gi president Edi Chingphang na so Urkhol district ke DIO Bungkhan Simbre na survey asigi damak mathau taba resource sing mateng pangbagi damak thagat pa phongdokhe